Lakhipur Online Puthokchaba February ki tang 15 Yumsa Kaisha Numit ki Khomjinba Pao tabirase. Ahanbada Maruoiba Pao Poilapur da leiba Pandit Nehru ki mitam thugai ki beda Lakhipur ki Congress luchingba singna thamoi sokna penda phongdorakli. Lakliba Assam Assembly ki Mikhal ga mari lenana Borkola constituency dagi Lakhibabuna BJP ki ticket phangbagi thajaba leire. Bhubon Laifam Lenda Ukalga Kusam Naraga, Numit Humni Chumna Lai Harabagi Thorum Pangtokadore. Prime Minister Modi ga Manipur ki CM Yumnam Khemchang na luchingba mihut kangbo magauna kre. Prime Minister bu Manipur da lakpina babarton taukre amasung Union Cabinet na Kerala giming Keralam haina onbada ayaba pikre. Hauzik mapungai bapau tabirase. Lakhipur ki Poilapur Chaurangi da khinduna leiriba Bharat ki ahanba Prime Minister Pandit Jawaharlal Nehru ki mapung phaba mitamadu nahan ahing sakhangdaba miyoi singna JCB sijenatuna thugaikre. Thodok asida Lakhipur ki Congress luchingba singna thamoi sokna pendaba phongdorakli amasung maral leiba singmu phaduna chairak pinaba dabi tawraduna Lakhipur Police Station da FIR pisinkre. Police na thodok adu da sijenakiba JCB phajinkre adubo driver natraga maral leiba miyoi singdi Phabangamdre Makhatana Kasar District Congress Committee ki President Sojol Acharji Galoinana Congress ki luchingba Dr. Maimum Santi Kumarna Lakhipur ki Wasiga unatuna Kanagi Thawin Sina Mitamasi Thugaibano Haibadu Tizin Humjinduna Miyam Mangda Puthokpiu haina taksinkre. Amaromda Thodokasigi Matangda Kasar ki SP dasu complaint thajinkre haire. Lakhipur Block Congress na Maralaiba Singh Thidoknaba Numit nini gi matam pikre. Pandit Nehru ki mitam thugai ki bamapam adu yengsilaba matungda Dr. Santi Kumarna Paumi Singda Thodokasida pendaba phongdoklatuna Thodokasi Bharat ki Puwarida amuba mayekna ihoragadaba Thodokamani Bharat Ratna amasung Bharat ki hanba Prime Minister oiramba Pandit Nehru ki mitam Kanagi yathangna lokthokibano haibadu mari leinaba authority na yangna puthokpiu natrabadi miyamgi achouba khongjang sangsingani haike. Lakhipur ki Poilapur da yamna nugaitaba thodok amada Bharat ki ahanba Pradhan Mantri Bharat Ratna Pandit Jawaharlal Nehru ki ningthiba murti ama khilambado masi Lakhipur ki sakhangdaba miyoi kharana ngarang namidang JCB ki matengna thugaikre. Yamna nugaitaba thodokni Lakhipur samosti ki itihas ta kalang koiba jamna itihas ta amuba mayengna iragadaba thodok ama taure mase yamna nugaite aigoi district congress ki president oiba Sojol Kumar Acharji amadi Lakhipur ki abhibhavok oiriba Pradeep Kumar de loinana aigoi gi laiba mafam masida ki Deputy Boruana chingwa laktuna Lakhipur ki Binakandi block amadi Rajabazar block Lakhipur ki block ki president na chalaga Lakhipur ki thana da aigoi na FIR ma taure Kasar ki DC da su aigoi ki district congress ki president na chalaga FIR taure hauji aigoi na pambadi kanagi twin sindagi kanagi isaradagi hairiba chahi kuntha ki mamangdagi jungliba Bharat ki adugum labahan Pradhan Mantri Bharat Ratna Jawaharlal Nehru murti thukaibano miyoi do phagadaban netrab dekhoi gono andolon taudana democratic way dekhona andolon taudana aigoi Lakhipur da shanti ki diboriba Lakhipur se shanti orekta bosu jai haidna congress ki maigi de ningjangai thagacheri. Lakliba Assam Assembly ki Mikhal asida saruk yananaba Kasar ki Chamaga Taratret Borkola constituency dagi BJP ki mirep oina chongthoknanaba sem sariba mitei macha haurambam Lakhibabuna ningthokaba numita Guwahati da BJP ki thobuba singa unaduna hiramase ki matangda kupna wari sanakre. Thajaba yaba pau ki matungina Kasar jila ki Chamaga Taratret Borkola constituency dagi Lakhibabuna BJP ki ticket phangbagi chauna thajaba leire haire. Matam kuina Assam ki Manipuri macha singi maraktagi political representation leitana lakliba si handak BJP na Lakhibabu da ticket piraklabadi mahakna soidana maipakani haina thajanari. Wafam asiga mari leinana Assam ki organizing secretary Rabindra Raju amasung Assam Pradesh BJP president Dilip Saikia ga unaduna Mikhal gi maramda khananena khi amasung miyamna BJP pu thajaba thamliba sigi matangda suwari sanakhi hairi. Umang laingak selup sonai kasana silangtuna Bubon Laifam Lenda Ukalga Kusam Naraga Lakliba Mars tagi tang 13 15 masung 13 numit humni chupna lai haraubagi thoram pangthokadori loinana Mars ki tang 13 numit asina chahi gi leptana pangthoktuna lakiba Bubon Baroni nongchup chingoi irupagi numit thokle
लूप की प्रेसिडेंट सेक्रेटरी यावना उमंगलाई ngak selup sonai gi advance team amana ngarang yengsin khongset ama bubon da chatuna hiramasigi matang da kupna yengsin kre hairi bathorum sing asida meitei cha khudingmakna aikhoi masel amata oibagi wakhalonda pugning pugjel amata oina mai pakna pangthok minasi haina umanglai ngak selup sonai kasar gi maigedagi general secretary wahengbam amrit singhana nolukna paujelakle ahanbada aikoi umanglai ngak selup sonai kasar asamna akoi mayam pumnamak pu ta khuramjari ngasi aikoi February ki tang kunmari lepa pupo numit akoi umanglai ngak selup sonai kasar na kanna honajaduna akoi ukalga khusamnaraga ukal sina manipur gini ukalga khusamnaraga akoi bubon sing sida bubon gi laifamlen sida akoi lai harauge haidana kan honajari loina na akoi gi nongchup lehau chung singoi rupa abre baroni ganga mahasnan asiga punna akoi tang 13 March ki tang 13 35 33 tang 13 sina akoi gi baroni ganga mahasnan akoi nongchup chungoi rupa gi thoramni aduga tang 13 35 33 sina akoi gi manglai haraubagi thoramse pangthoknaba kanna sem sajari masigi damakta akoi gi umanglai ngak selup sonai kasar gi president oibi be ina oibungo akoi khomdram buddha chandra general secretary akoi ina oibungo wahengbam amit amasung akoi gi aiga ibungo akoi gi kongral lakpam sachimon sharma loina na akoi gi ina jaribon dagi laisam khun jaribon hailakandi dagi akoi sanasam kulababu yaubiri akoi ngasi se karo rasi jengdhosi hana field visit haitare akoi se field visit survey amta akoi se kamai toba ising maising na kamai toba mai gi sina kamai toba ba khuding mak se jengba lakpani adu hana akoi sibrat gi chairamba mayam singdo akoi kamai tona loisallaga moina loisan birambra loisan dabra natra ising gi pibam na kamai to mai gi pibam na kamai to doriba adu gai puna se jengjan ba se akoi chorakpam jengjan jare adu hoji phobada akoi se mai pak kadrai ba gi asa sini adu mai pak phan ba pan da ba se akoi gi maitei khuding makta leire maitei khuding makna nung sibiraga di akoi se mai pak to remi maitei khuding mak lengbiro tongan ba akoi barak beli da nate akoi gi hojai da leibiri ba guwahati da leibiri ba sibsagar da leibiri manipur da leibiri ba hai ba thoram masi mamang da toramaga su mamang da akoi sahi ngasidagi sahi ni phumuk ki mamang da lai harawa se mera tha da harawra mera tha da harawra masi amoni ahum da kum haraw graga makha mu haraw gidre aduga hojik sida akoi gi kaino siga lamta gi tha sida akoi gi baruni gi thoram siga nongchup lehau singoi rupa siga chungsin naraga akoi pangthokna ba akoi umanglai ngak selup sonai kasana kan honajari masida lambi gi thodopa kudong chadaba leiro yain khalli lambi se yamba sum akoi hojik se cement pukhalaga diai tata ka sum karai aduga gari khara phaba 4-wheeler na lengbi raga di sum phagani yain khalli asuma gari chatpa sathok chasing gi thodona problem oi rian akoi ngasi mak asiga laksarai se akoi gi activa da ngakta laksabani akoi amana akoi gi maming do kariba sana akoi kuloba bui gari do adventure da akoi gari ahum mari toraga laksabani thodona lambi da akoi yam kuini changde pungkhai mu sing karak pada pungkhai mu puchanga mo minute kun manga kun taru kun tha mu ka changam ge mangai aduna akoi se ajik problem amta leite akoi gi committee gi mai gei dagi hojik jenghenjare pukri gi sing argai di mai gi phibam akoi mai se akoi su generator pukat kani asiga su generator sumle akoi standby na generator khara pukat kani akoi sound gi age chana thakna ba leibam chabam mattress nungse akoi loina madugi damakta akoi committee na akoi phajana tawdna akoi sem sadna ji chapcha ba phibam da leijare makha ta ba sidi akoi gi ina ibunga general secretary akoi wahengbam amit tagi su wahai amanitang taminasi wahengbam amit ambo anu ta khuramjari nana hoi lakadori March ki tang 13 mari 13 manga 13 mi humni chupna koina lai harau bagi thoram asida ekoi committee gi obedi hoi mamang de jana takpi ni alna koina maruina lairiba maitai prithibi mudda lairiba maitai kuding mangna amata jithadana ekoi gi han boina andaki anauba generation asida pangthok toriba koi lai harau basi mayam puna saruk jamina bisi haibase umanglai ngak selup sonai kasar gi
General Secretary ama aina mayam mafamda asigi waisi makha aina thamjage mayam puna saruk jaminasi habisima ꯑꯩꯈꯣꯏ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯑꯣꯖꯥꯅ ꯑꯩꯈꯣꯏ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯃꯃꯥꯡꯗ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯦꯡꯕꯤꯗꯨꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯃꯤꯟꯅꯁꯤ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯒ ꯊꯕꯛꯁꯦ ꯑꯣꯏꯅꯕ ꯄꯥꯡꯊꯣꯛꯃꯤꯟꯅꯅꯕ ꯇꯧꯃꯤꯟꯅꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯁꯨ ꯍꯟꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ एवरीथिंग कारक करीगुम लेट्रिन बाथरूम इसिंग करीगुम अवाट लेतना गमनब सेमजलादना सेम लोजरे मैं पुनः हना हाजरी नुमित तांग 13 35 13 असी सोदना मैं पुनः लाक्नी है आशा थमजरगा वही वही हाईबूने कुना काउथोरब पोषक नौना उमंगलाई ngak silup sunai kasar asamgi thawdang oina honajariba handaki pangthokadriba lai haraubugi thoramsi masida ekoi ojasing amadi general secretary president su takpire du aihak nasu amka mayang mafamda ai khuramjari mayam punamak lingbirak-tuna haiba thoramasi mapung phan view madi phan bigani haibagi asasi mayang mafamda thamjaraga ai matang sidi tension jaraga mayam punamak khuramjari मणिपुर की चीफ मिनिस्टर युमनाम खेमचाना लुचिंगबा मिहुट अहुम यावबा मणिपुर लेंगा की डेलीगेशन अमगा न्यू दिल्ली की सेवा तीर्थदा लेबा पीएम की ऑफिस ता प्राइम मिनिस्टर श्री नरेंद्र मोदी का उनखरे उनकीबा मिहुट कांगबो अदुदा मणिपुर की सीएम युमनाम खेमचान डेप्यूटी सीएम अनि नेमचा किपगेन अमसुंग लोसी डिको यावखी फेब्रुआरी की तांग मरीदा स्टेट असिगी चीफ मिनिस्टर की फंपाइबा की मतुंगदा श्री खेमचाना प्राइम मिनिस्टर का अहानबा ओइना उनखीबनी चीफ मिनिस्टर ना राज्य असिदा इंगतप्पा नुंसी चानाबा पुरकनाबगिदमक अनोबा स्टेट लेंगाकना लौखलिबा थौरांगसिंगी मतंगदा सीएम ना पीएम मोदीदा मरिक चुमना पाउदोंखी महाकना चिंग अमसुंग तंपाक अनिमक्ता नुपीसिंगीदमक अखन्नबा मिडियंग चंगबिदुना नुपीसिंगदा हेना शक्ति पिबिनबा प्राइम मिनिस्टर दा हाइजखी लोइनाना मणिपुर की सीएम अमसुंग डेप्यूटी सीएम अनिना प्राइम मिनिस्टर बु मणिपुर दा लाकबिनबा बातोन तौरमख्रे कंगलेपा कैलेंडर बोर्ड इम्फाल की चेरोलम की मतुंगिना लाकलिबा मार्च की तांग अहुम लेबाक पोकपा नुमिता थादा ग्रहण लाकपगी मतम असी नुमित असिगी नुंथिल की पुंग अहुम मिनिट कुंदगी हौरगा नुंथिल की पुंग 5 मिनिट 5 दा ग्रहण मयाई चनगनी अदुगा नुमिदांगी पुंग 3 मिनिट 9 दा ग्रहण लोइसनगनी हाइना कंगलेपा कैलेंडर बोर्ड इम्फाल की प्रेसिडेंट आचार्य अहमबिजित साइरोम की चेरोलम दा हाइरे नुमिदसी के अयुक की पुंग 5 मिनिट 35 सेकेंड निफुदगी हौरगा नुमिदांगी पुंग 3 मिनिट 9 फाउबगी मनुंगदा लाइनिंग लाइसोनगा मरी लेनबा थबक थौरम सिंह तौदनबा बोर्ड असिगी चेरोलमदा हाइरे प्रधानमंत्री नरेंद्र मोदी ना लुचिंगबा यूनियन कैबिनेट ना ngarang केरला राज्य की मिंगसी केरलम हाइना ओनबगी प्रपोजल अदुदा अयाबा पीखरे वारे बसिंगरांग न्यू दिल्ली दलेबा अनोबा पीएमओ कॉम्प्लेक्स सेवा तीर्थदा पांथोकपा कैबिनेट मिफमदा लौखिबने इंफॉर्मेशन अमसुंग ब्रॉडकास्टिंग मंत्री अश्विनी वैष्णवना पाउमिसिंगदा हाइकिबदा भारत की राष्ट्रपति ना केरला ऑल्टरेशन ऑफ नेम बिल 2023 असि केरला लेजिस्लेटिव असेंबली दा मखोई की वाखलोन फोंदोकना बथागनी हाइकी भारत के संविधान की आर्टिकल 3 की मखादा असेंबली की वाखलोन खंगलब मतुंग भारत सरकार ना बिल असि पार्लियामेंट ता पुथोकतना राज्य असिगी मिंग ओनपगी थबक मखा चथगनी हाइकी पनबयाई केरला असेंबली ना कुमजा 2023 की जून की तांग 23 दा केरला की मिंग ओनबगी रिजोल्यूशन पास तौखिबनी केरलम हाइबसी मलयालम लोननी युबी पांबी की लमदम हाइबनी Barak Tampak ihan hanba oina hotel management da bachelor program haure course asi graduation ga equivalent ni course asi tamlaba matung da ishana ishabu thabak pijaba ngamali amasung maming leba hotel sing da job tobagi khudum chamba lehali any stream da 12 pass torba mioi singna course asi tambiba yagani hotel da thabak toriba employee singna su on job training oina bivok hotel management degree program asi tambiba yagani University Grants Commission na recognize toraba Lingayas Vidyapit University na mai paklaba singda certificate pibigani certificate asi sarkar gi thabak amadi awang bathaki emvok amuk makha tamhanbagi damak Bharat apumbada valid oigani January 2026 session ki damak admission haujari
यूनिवर्सिटी असिगी ऑथराइज्ड स्टडी सेंटर ओरिबा इलाइट इंस्टीट्यूट ऑफ होटल मैनेजमेंट रानीबारी अंबिकापट्टी ऑपोजिट रामानुज कॉलेज सोचरदा लिंक्सिंग अकुप मरोल की दमकता मोबाइल नंबर 8822890441 दा पाव फाविरउ इंस्टीट्यूट असिगी महिरोई सिंगना सल्चरगी ममिंग लेरबा होटल सागरिका रेजेंसी दा प्रैक्टिकल ट्रेनिंग पिगनी मसिगी दमकता सागरिका रेजेंसी अमसुंग लिंगयास विद्यापीठ यूनिवर्सिटी गा MOU साइन तौखरे लखीपुर ऑनलाइन चैनल असिबु येंबिरिबसिंगना पाव असिबु लाइक अमदि शेयर तौबियु अमदि हौजिक फाव चैनल असिबु सब्सक्राइब तौबिद्रिबसिंगना सब्सक्राइब तौबियु अरोइबदा मरुओइबा पाव अमुखन्ना पोइलापुल दलैबा पंडित नेहरू की मितम थुगाइखिबदा लखीपुर की कांग्रेस लुचिंगबसिंगना थमोइ सोगना पेंदा फोंदोरक्ली लाखलिबा असम असेंबली की मिखल मरी लेना बोरखोला कॉन्स्टिट्यूएंसी दगी लखीबाबुना बीजेपी की टिकट फंगबगी थाजब लेरे भुवन लाइफम लेंदा उकलगा कुसमनरगा निमित हुमनी चुबना लाई हरावबगी थौरम पांगतोकदौरे प्राइम मिनिस्टर मोदी का मणिपुर की सीएम युमनाम खेमचांगना लुचिंगबा मिहुत कांगबो अमगा उनख्रे प्राइम मिनिस्टर बु मणिपुर दा लाकपिनबा बार्तन तौख्रे अमसुंग यूनियन कैबिनेट ना केरला की मिंग केरलम हाइना ओनबदा अयाबा पिख्रे लखीपुर ऑनलाइन यूट्यूब चैनल की पाव संदोक जबा ngasi gi oinadi matang asida loijare।